Kuki Militant Samapan Changlakpagi Chingnaba Maphamsingda Security Forcing na Cheksin Thourang Loukhatle Kuldiep Singh Pawasi Kangla Pawsi dagi Loukhatle Manipur Lagaki Security Advisor Kuldiep Singh na haikre Haukiba numit karanigi mamangda kulay matiksana paiba ningthina train tawraba Kuki Militant Samapan lom Tha asigi kunipan da changlakani haiba Manipur Police Department amadi Intelligence ki report phangle Oirakhibadu mawong asida State Home Department na Ngarang Chief Secretary Dr. Binit Joshi yauna Assam Rifles CRPF amadi police ki makok thongbo official sing yauna lalong sindokpagi mifam ama pangthokre mifam asina Kuki Militant sing changlakadaba makhoigi laifam sathok chasin tawba sing yangsinaba security force sing da matiksaba khusukhulai piduna kumna yangsinba hore wafam asi ngasi nungthil Chief Minister Secretary ta pangthokpa pawgi mifam amada security advisor na pawmi sing da phongdokibane Mahak na makataraduna Oirakhibadu phibam asida State Home Department na tongan ba lalong yat pa hore Chinga masung tamgi lona ba Maphamsingda Security Forcing da binocular piduna arapa maphamdagi Kuki Militant Changlakpagi selle Regular combing operation lambi da checkpost police AR atay central forcing deploy tawre Haukiba matam khara asida Kuki gi bunker kaya thugai khre Mapal suba AR amasung kunithoi suba AR Jammu and Kashmir da posting pi khre Operation da khusukhulai kaya fagat pa leptre makata na hena kanba operation changsilagani haina phongdokhe mahangna makata raduna Kuki Militant sing na drone sizinnarakbada AR amasung CRPF ta anti drone piba laire militant sing na khulai saba maphamda changsinba amadi mafam khara phanglei sophisticated khulai sing mapandagi lakbane Manipur da saba nate haiwaga loinana Kuki Militant sing changlakpagi yengnaba lalong yathokpa hore haikhe Amaromda Myanmar amasung India gi lamgi kilometer ahumgi manungda chatlamba Myanmar macha manga ama AR gi group na faraba matungda police ta sinakre mangondagi mobile fava laikhe akupa haiba yadre drone bombing gi case NIA da sinare masi NIA na hena phagani khanbadagi drone bombing gi case asi sinavane hill area da operation chathavada khudong chadaba lai Manipur gi hojik oiriba phibam asida airport railway transportation da section da bahai khre Haukiba numit karanigi mamangda sakhangdaba drone kharasu jamming tawba laikhre Haujik drone paiba matamda district magistrate ki ayaba yaudravadi yadre makhal kaya gi drone sizinaba lai adubu anti drone system su mathau tawre haina phongdokhe Minister Susindro gi PA sakhangdaba singna faduna pukhre sakhangdaba sing adugi phone number khara phangba ngamlai Kuldiep pawasi Changlakpagi maira pawsi dagi Loukhatle Masak khangdaba khulai paiba singna Manipur laingakta hojik Consumers Affairs Food and Public Distribution Kep and PD gi Minister oiriba L Susindro Elias Yaimagi PA oiba miyoi ama nongmai sindon da faduna pukhre haire hairiba thogdok asi ngasi ayuk pung 9 ga minute 30 taba matamda Porompat Police Station gi manung chanba Khurai Sajo laikai da leiba Babu Hotel manakta thokibani haire Police ki pauna hai sakhangdaba singna faduna pukhraba Minister Susindro gi PA oiriba dugi mameng Sarangthem Somendro chahi nifuga mari apokpa laikhidraba S akoibi Elias Thoibi kauwe Khurai chaithavi lerektagi ni haire hojik phawbagi oina sakhangdaba singna faduna pukhiba Minister Susindro gi PA oiriba du kanana kari maramgi damak faduna pukhibano haiba khangba ngamdre mahakpu faduna pukhre haibagi paw hek phangbadagi police ki kangbuna Chingnaba Maphamsingda thiba humbagi thabak chathaba haukhre haire miyoi asibu fakhibagi thawong asi yaningdaba phongdoktuna ngasi Khurai maikei ge CLD Club na sinduna maira paibi Khurai saithavi laikai maikei adomgi miyamna Imphal Ukhrul lambi da wakat mifam chathakre wakat mifam aduda Sarangthem Somendro faba yaningde mahaki maral karino athuba matamda thadokpiyu kanana kari maral gi damak mahakpu phabano athuba matamda sengdokpira u haibana chingba banner sizinakhe amaromda ngasi nungthil pawmi singa security advisor Kuldiep ka unaba amada Sarangthem Somendro sakhangdaba singna fakhre haiba chumlei mahakpu phariba sakhangdaba miyoi sing adugi khongul lire phone number khara phangba ngamlei athubada development oiba paw laigani haibage thajaba lai haina phongdokhrei